ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯣꯖꯥ ꯉꯥꯛꯇꯪ ꯂꯩꯕꯤꯀꯣ ꯑꯝꯇ ꯍꯩꯅꯤꯡ ꯃꯈꯣꯡꯗꯒꯤ ꯂꯥꯏꯂꯥꯛꯄꯝ ꯄꯨꯔꯅꯤꯃꯥꯁꯤ ꯃꯥꯏꯕꯝ ꯏꯕꯦꯝꯆꯥ ꯂꯩꯃ ꯂꯥꯏꯂꯥꯛꯄꯝ ꯑꯣꯡꯕꯤ ꯅꯟꯗꯤꯅꯤ ꯂꯩꯃ ꯂꯥꯏꯂꯥꯛꯄꯝ ꯃꯦꯙꯥꯁꯣꯔꯤ ꯗꯦꯕꯤ ꯂꯥꯏꯂꯥꯛꯄꯝ ꯏꯕꯦꯝ ꯅꯨꯡꯁꯤ ꯂꯩꯃ ꯅꯤꯡꯊꯧꯖꯝ ꯁꯣꯕꯤꯇꯥ ꯗꯦꯕꯤ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯝꯅꯕ थागतसरी मैस्लाम सिबरता लोवा मेंबर सेक्रेटरी लाइक तो सनामई टेम्पल बोर्ड हयिंग खोंबल अदुग मथंगदा होगी सजिंग अवंग लेकाय देगी होगी म्यूटर की ममिंग अमतंग आई थमजरके लारेंजम तबोपी लैमा बुक्रामम गीता देवी निंथौजम बिना लैमा नंजम शांति बला देवी थौनौजम तपासना लाइलापम रोमा शन आई बितर सिसु हुई सर्टिफिकेट ऑफ एप्रिसिएशन असी लोबिन कौशनजरी अदुगा मसिबु कुसिनबिगदबना मसिगी प्रेसिडेंट की फॉर्मूला इलेक्शन बिरिबा हुई अपन नेशनल लोक की प्रेसिडेंट मैबम जय कुमार सिंह पीबीगनी माइदो ओंथोगा पियो माइदो लोखलो अदुगा रोइबो विना यम ngata amta lebiga roiba mi manga khata kusunjage kogi chajing maran khongdagi premlata ahibam sapam babita tomjam ongbi koi ni barani devi sisu khonglai hoigani adi khaidem priya y tombi roiba delegate kunipani manungda manga sini lekai si kita gajinare tonjam divarani singkong lekai wegadoboni yunam tombi chajing ong lekai wegadoboni
Tagasari, si Madam Joy Kumar, President, Punbay National Luf, Asigi, Thorm Asigi, President Election Bidiba. Ado Asigi Makaza Tarago Ina, Asigi Lucian Bay Thorm Asida, Mayagi Pumlanda, Election Bidiba, Sibgeski, Pumpamlanda Election Bidiba. Lamtaban Assembly Constitution Honorable MLA Sri Karam Shyam Solution Bagi Thorm Singamay now from Kartabi Dutta Sinjalandi Makedi Kusan Suri. Lamdam asibu konbiriba ibudo amodi bendo aduga lengsin biriba puno kusu ikongona kurunjari apunba inat silon lu lilong sajing mamang lekai amadi lengthik thau sana mahi temple board anina deipul laga sinbiriba sana mahi lining da nupi gi sin dilution bagi thoram asida Maigila, Taman Nalengsin Biriba, Aduga, Apunba Inat Sinolu, Isu President Viva, Masiki Isu President Viva, Aginau Joy Kumar Kai Kunovachari, Aduga Maisnam, Sibadata Luang, Member Secretary, Lenin Toksanami, Temple Board, Ain Kumbal, Kai Kunovachari, Mangalengsin Biriba, Lamda Masigi, Masang Nairaba, Imai Will Sing Kai Kunocha Ulana Mediagi Urumapang Sing Aduga Sai Jago Ikapirum by Sha Ishu Sing Aduga Adi Maibam Pantoi Leima Akwe Tasing Budi Huziki Ueriba Manipurgis Pibum Sida Any function see ay sagi wida kaya satti nganging masu phaude maramde ngang masina yam hena ngang ba adu thabuk boina uthok taba aduna praja gi pendaba mayam ama lai bisi khangjaraga ranti toba misak ama boina adi yamna wakalon si share tongning bugi wakalon lai taba adu mata jamada ay sanabi may bumobi patoy leima adu gay naw kabi si ay dalaga function si yawiyo na ay adu ay magi function si mamang da suhana yawre na mana hona jaba mana kanna chen jaba chung jaba ay magi wakrul si uning thugat ke haibagi wakalon da maruina lakpani nasi akwai nar culture adagi pije saksa dharma adi suma mayam sing ngakna satlaga lakudana maram koidana kunai si lekha ta dabani habasti masigi horaiba na rol singna khangi ipai pugi hangtagi sanal ramba kaya si khangannaba honarakpagi saruk ama oina saigi culture yung khatpa adagi dharma su yung khatpa adagi hojikti adum paksana santore mamangai de matam kara sidaruraba ariba dharma hojikti adum tapna edi awon ba umba mayama lak ko se ko loina bo yana ro wapam ne apangal kanba kunai ama oirakna bo honna bo kanda sigi banduk se akoi kuding mak se khangmin naragadi koi da khanari ba sainari ba launari ba ningai sangdanari sinchi thukoi aduna magi dharma si satlakanda dharma si ngakna satri dharma si munna khangdri yaksandri kanauma dharma mata migi phatana mamangna na batau haibasti laiti adu khangadi adu ngakna satkane adu khangdabaduna maram koidana insan mayam ama tholaiba mibu namthanaba honaraiba adagi mihat mipun tholaiba saksayu thakta mong daraktriba sumba mayam ama tholaisi koina grassroots level lagi tapiba tambiba matarka lai thabak kudingma rantigi miyengda yengba phatte kaimo thabak ma tawba kanda politically yengbudi yade rantisdi koina laik laisu tamingai da hairi doni kwaidagi 30 game ne
ꯂꯥꯟꯁꯤꯗꯗꯤ ꯑꯩꯒꯤ ꯃꯥꯒꯤ ꯃꯤꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯏꯆꯟꯅꯨꯄꯤꯒꯤ ꯂꯨꯄꯥ 10,000 ꯊꯝꯃꯝꯒꯦ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯌꯥꯏꯒꯤ ꯃꯐꯝ ꯂꯦꯡꯁꯤꯟꯕꯤꯔꯤꯕ Honorable MLA Sri Kalam Cham Nanthawan Assembly Constituency Lining to Sasari Koina Lining to Safana Bona Zabatai Masidida Atopa Lining Musinasu Lining Atopa Lining the Ikai Kunabigadobuni Mokoi Support Bigadobuni Akoi Dharamada Politicalized Story Akoi Amana Amadagi Namnaba Tuhanaba Koi Mission Sanga Kumnabi Tabakoi Taudana Aigi Dharamatuda Yan May Shina Yamna Nyum Sumna Koi Saminagadon Habisini Sigi Progangi Mahasa Tarabuina Nasigi Poromasigi President Amamlang election Bidiba Kai Kumnazaraba Sri Mapunzoy Kumar President Apan Winat Chinolov Masigulushan beri thoram masiga mailina honor thamilin ko kusun chari ahal waqtada desigi apun ba inar chelol lukna sinjaba amadi ang thau sanamai temple board infana aglatin kaloila na sinjaba 5 days an program sanamai lining da application Kantok Chariba Thoram Sigi, Asi Luxembourg Thoram Seda, Maya Tanman election Bidba, Mingoy Panzeraba, Kai Kunduzeraba, Karam Samson, Honorable MLA, Nagdaban Assembly Constituency. Kai Kunobosari, Loyal Case of Order, Komanda, election Bidba, Maxram, Sibatat One, Member Secretary. Like Tom Chanamai Temple Board, Hey Kumban, Sarvasui Kai Kunovachari. Other Loida Nasiki, where Shanmiki Thorum say the training program do the Serp Yakiba, delegation, Ajaptare, Aduka Panamak, Adiki, Lekai Siki. Training programs Pantop position but Somba, Sale, but Somba, Amadi Panganda, Tauraki, the Shell, Wero, Matin Pangri, Poponamo, Aikai Kumusari. Tasenama Kogi Lining Laitaba, Masagi Dharma Laitaba, Nina Kalinumba Atopa Dharma, Lobudi, I know and freedom to worship, freedom to express, and freedom to religion, Sisapa, in the Constitution that way, Piri. Adu, high river lining like soul, Dharma Adu, Kanabumina, Madu Pamana, Namda, the Ladari, Madu Padespele, the law it all the lake. Aduna, Maita Equity. Sagi had lining like shown Mayak Nasimba, Loinaba, Ek the road like Loinaba, like Zabadumba, the San Sahi, Alisan Sina, quite Puyani, like Jarabadumba, Kalubabali, Adana. I quite mind that Thermal like Jaba, since a top patiki, Kaliguma Sapu Mana, Dharma Walana, Namdana, Kaligumba. Sena Kante, Wahina Kante, Karikuba, Amana, Namdura Madu, Drama Walan Nabasatara, Madu, Madu, Palestine from Bia, Aduna. Sagi Dharman Laina, Atopaki Dharmas, Low Bible, Masishu, Yum Pala, Vidupiamana, I get a pal later, atop the Yum Pala, Sakmane. Aduna. Masih tawai daba amat tawai daba mani. Tasya naman ay na nisiri ba purit honggaw pilon silsa ay na isana masutana sudu oga
ꯃꯤꯃꯥꯡꯗ ꯎꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯙꯔꯃꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯟꯈ꯭ꯔꯤꯕ ꯉꯁꯥꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯈ꯭ꯔꯤꯕ ꯁꯤꯕꯗ ꯆꯪꯕꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯂꯩꯖꯩ ꯍꯥꯏꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯥꯝꯅ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯃꯦꯔꯤꯀꯥꯗ ꯀꯩꯗ ꯄꯥꯝꯗꯅ ꯐꯦꯁꯟ ꯗꯤꯖꯥꯏꯟꯒꯤ ꯎꯠꯄ ꯃꯇꯝꯗꯒ ꯌꯥꯝꯅ ꯊꯣꯛꯂꯛꯏꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯧ ꯇꯝꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯤꯕ ꯅꯥꯕ ꯃꯇꯝꯗ ꯑꯩꯈꯣই ꯄꯨꯡꯉꯧ ꯐꯅꯦꯛꯅꯆꯤꯡꯕ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯒ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯌꯦꯛ ꯅꯥꯏꯕꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯑꯇꯣꯞꯄ ꯙꯔꯃꯗ ꯎꯗꯕꯅꯤ ꯑꯃꯅ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯛꯀꯅꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯄꯤꯒꯤ ꯁꯜꯋꯥꯔ ꯅꯠꯇ꯭ꯔꯒ ꯃꯔꯤꯡ ꯃꯔꯥꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯀꯜꯆꯔ ꯍꯥꯏꯅꯔꯨꯕ ꯁꯨꯡꯇꯧ ꯇꯧꯗꯅ ꯕꯥꯇꯣꯟ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯎꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯁꯤꯜꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯀꯌꯥ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯗꯅ ꯅꯝꯁꯤꯟꯗꯅ ꯊꯝꯃꯝꯃꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯣꯛꯈꯠꯀꯅꯤ ꯃꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯅꯤ ꯍꯌꯦꯡ ꯀꯨꯏꯗꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯡ ꯑꯍꯨꯝ ꯄꯥꯝꯗ ꯅꯣꯡꯈꯪ ꯄꯔꯩꯍꯟꯕ ꯏꯔꯨꯞꯍꯟꯈꯤꯕꯗꯨꯒꯤ ꯑꯃꯨꯛ ꯄꯔꯩꯍꯜꯂꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯙꯔꯃꯗ ꯂꯥꯛꯅꯔꯕ ꯅꯤꯡꯊꯧꯗ ꯃꯇꯝꯗꯨꯗ ꯅꯝꯅ ꯇꯧꯍꯟꯈꯤꯕ ꯃꯇꯝꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯍꯟꯖꯤꯟꯕꯗ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯁꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯖꯤꯡꯗꯒꯁꯤ ꯌꯥꯝ ꯀ꯭ꯔꯥꯏꯝ ꯊꯣꯛꯑꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯃꯁꯥꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯃꯁꯛ ꯈꯪꯖꯔꯛꯄꯗꯨꯅ ꯇꯞꯅ ꯇꯞꯅꯗꯤ ꯂꯥꯛꯇꯅ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯀꯠꯄꯁꯤ ꯃꯩꯇꯩꯒꯤ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯊꯣꯡꯒꯥꯟ ꯈꯨꯗꯤꯡꯗ ꯃꯁꯤꯡ ꯊꯤꯕꯗ ꯌꯥꯝꯃꯦ ꯑꯗꯨꯅ ꯃꯁꯤ ꯇꯞꯅ ꯇꯞꯅꯁꯨ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯛꯑꯒ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯨꯝꯅꯃꯛꯇꯣ ꯈꯪꯅ ꯆꯠꯄ ꯑꯃꯁꯨꯡ ꯐꯖꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯑꯒ ꯅꯥꯟꯅ ꯎꯍꯟꯕ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯗꯨ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯁꯤꯟꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯌꯥꯝ ꯁꯥꯡꯕ ꯃꯇꯝ ꯂꯧꯖꯔꯣꯏ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯂꯩꯔꯕ ꯃꯇꯥꯡꯁꯤꯗ ꯋꯥꯍꯩ ꯈꯔꯁꯤꯅ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ Tagachari, Maibum Joy Kumar Singh, President, Punmai National Loop, Pal Turen, Usum Irin Turengi, Kainabum Masida. Adungai, Hogi, Pamai Bani Togi Matamda, so Ishinga Sadeka Kungamapan, watching it Tani Limza Veshanumita. Aikogi, Inat Lining a Skutal Laga, Ram Nam Sonzarage, Haidana, Intomna, Magi, Akanba. ꯑꯩꯈꯣꯏꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯃꯤꯌꯥꯝꯕꯨ ꯅꯝꯗꯅ ꯂꯨꯞꯍꯟꯈꯤꯕꯗꯨ ꯃꯗꯨ ꯄꯔꯩ ꯍꯟꯕ ꯍꯥꯏꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯛꯆꯩ ꯋꯥꯁꯛ ꯑꯗꯨ ꯑꯩꯈꯣই ꯍꯟꯗꯣꯛꯆꯔꯒ ꯑꯃꯨꯛ ꯑꯩꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯏꯄꯥꯅꯥꯗꯤ ꯄꯨꯅꯥꯇ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯊꯧꯔꯝꯗꯨꯁꯨ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯄꯔꯩ ꯍꯟꯕꯒꯤ ꯁꯤꯒꯤ ꯋꯥꯁꯛ ꯄꯔꯩ ꯍꯟꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯂꯤꯡꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯅꯥꯁꯤꯡꯂꯨꯞꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯏꯔꯤꯛꯄꯝ ꯗꯥꯝꯕꯨꯕꯨ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤ ꯑꯄꯨꯟꯕ ꯅꯥꯁꯤꯡꯂꯨꯞꯅ ꯁꯤꯟꯖꯜꯂꯪꯖꯕ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯂꯕ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ Honorable MLA Karam Sambu Ahanbada Thakatjaba Foꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯑꯄꯨꯟꯕ ꯅꯥꯁꯤꯡꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯐꯝꯕꯤꯔꯕ ꯃꯥꯏꯕꯝ ꯖꯣꯏ ꯀꯨꯃꯥꯔꯕꯨꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯁꯤꯕꯗ ꯇꯥꯂꯨꯋꯥꯔꯕꯨꯁꯨ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯅꯥꯁꯤꯡꯂꯨꯞꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯨꯕꯝꯒꯤ ꯑꯣꯖꯥ ꯂꯩꯆꯥ ꯑꯩꯈꯣꯏꯒꯤ
ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯡꯅꯧꯄꯜꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯌꯥꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯖꯤꯡ ꯈꯛꯇꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯑꯩꯈꯣꯏꯅ ꯆꯠꯊꯖꯔꯛꯄ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯐꯨꯜ ꯀꯣꯚꯔꯦꯖ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯒ ꯉꯁꯤꯒꯤ ꯊꯥꯒꯠꯆꯔꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯄꯥꯡꯊꯣꯛꯏꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯏꯁꯥꯅ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯑꯗꯨ ꯏꯁꯥꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯇꯦꯛꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯩ ꯏꯁꯥ ꯊꯣꯡꯖꯝ ꯑꯣꯡꯕꯤ ꯕꯥꯔꯥꯅꯤ ꯉꯁꯤꯒꯤ 5ꯅꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯩꯈꯣꯏ ꯋꯥꯔꯛꯁꯣꯞꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯤꯆꯠ ꯁꯥꯖꯠ ꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯈꯪꯍꯧꯕ ꯇꯥꯛꯄꯤꯔꯝꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯌꯥꯝ ꯈꯤꯇꯪ ꯂꯤꯃꯤꯠ ꯑꯣꯏꯅ ꯐꯪꯕꯅꯤꯅ ꯌꯥꯝ ꯅꯤꯡꯕ ꯊꯨꯡꯍꯧꯗꯕ ꯈꯤꯇꯪ ꯃꯌꯥꯝ ꯃꯃꯨꯠ ꯇꯥꯕ ꯈꯔ ꯍꯥꯏꯗꯤ ꯌꯥꯝ ꯍꯪꯅꯤꯡꯕꯅ ꯌꯥꯝꯕ ꯑꯩ ꯇꯥꯏꯃꯤꯡꯅ ꯂꯩꯇꯕꯅꯤꯅ ꯃꯇꯝꯅ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯌꯥꯝ ꯐꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯃꯤꯡ ꯋꯥꯍꯦꯡꯕꯝ ꯀꯣꯡꯕꯤ ꯐꯖꯕꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯏꯇꯦꯟ ꯇꯦꯟꯅ ꯑꯗꯨꯝ ꯈꯨꯝꯅꯔꯁꯤ ꯃꯤ ꯌꯥꯝꯕꯅꯤꯅꯀꯣ ꯅꯨꯡꯉꯥꯏꯈꯤ ꯈꯪꯍꯧꯗꯕ ꯎꯍꯧꯗꯕ ꯃꯌꯥꯝꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯂꯧꯊꯖꯒꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯊꯖꯒꯦ ꯍꯪꯖꯒꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯊꯦꯡꯛ ꯌꯨ ꯏꯁꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯥꯡꯉꯕꯝ ꯄ꯭ꯔꯤꯌꯥꯕꯇꯤ ꯂꯩꯐꯝ ꯂꯟꯗꯨꯝꯗꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯅ ꯀꯥꯕꯛ ꯈꯪꯉꯒ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯈꯔ ꯃꯈꯩꯗꯤ ꯉꯝꯖꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯅ ꯇꯥꯏꯝ ꯂꯤꯃꯤꯠꯇ ꯇꯧꯕꯅꯤꯅ ꯑꯇꯣꯞꯄ ꯑꯃꯨꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯥꯟꯊꯣꯏꯗ ꯁꯤꯟꯕꯤꯌꯨ ꯑꯗꯩ ꯑꯩꯈꯣꯏ ꯑꯣꯖꯥ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯑꯣꯖꯥꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯃꯊꯪ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯖꯅꯤꯡꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯩꯈꯣই ꯑꯣꯖꯥꯗꯁꯨ ꯄꯤꯕꯤꯅꯕ ꯑꯩꯈꯣꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅ ꯇ꯭ꯔꯦꯅꯤꯡꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯑꯗ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯤꯡꯒ ꯀꯔꯤ ꯀꯧꯕꯅꯣ ꯑꯗꯣ ꯇ꯭ꯔꯦꯅꯤꯡꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯐꯦꯠꯇꯪ ꯃꯣꯠ ꯄꯤꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯅꯤꯕ꯭ꯂꯥ ꯃꯌꯦꯡꯕꯝ ꯑꯣꯡꯕꯤ ꯁꯨꯅꯤꯕ꯭ꯂꯥ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯏꯒꯤ ꯂꯤꯛꯂꯝ ꯀꯥꯏꯊꯔꯨꯔꯕ ꯃꯌꯥꯝ ꯑꯃꯒꯤ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯂꯨꯞꯇꯅ ꯂꯩꯔꯨꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯁꯦꯡ ꯑꯣꯏꯔꯛꯅꯕꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯝꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜ ꯋꯥꯔꯜꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯗꯅ ꯆꯠꯂꯛꯄꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯏꯒꯤ ꯂꯤꯛꯂꯝꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯃꯁꯛꯁꯦ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯈꯪꯕꯒꯤ ꯃꯊꯧꯁꯤ ꯅꯨꯄꯤ ꯑꯣꯏꯕꯤꯗ ꯅꯠꯇꯅ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕꯒꯤ ꯇꯥꯟꯖꯥ ꯅꯩꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯅꯁꯨ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯗꯅ ꯍꯦꯟꯅ ꯀꯥꯏꯊꯔꯨꯕ ꯃꯁꯛꯇꯣ ꯃꯌꯦꯛ ꯂꯥꯅ ꯁꯦꯡꯅ ꯈꯪꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯦ ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯪꯅꯅꯕ ꯑꯍꯩꯁꯤꯡ ꯑꯣꯖꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯒꯤ ꯇꯥꯕꯨꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯄꯤꯔꯛꯄ ꯋꯥꯔꯤ ꯂꯤꯈꯨꯟ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯔꯤ ꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯃ ꯎꯕ ꯐꯪꯕ ꯇꯥꯛꯄꯤꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇꯦ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯕꯤꯃꯤꯇꯥ ꯑꯍꯤꯕꯝ ꯂꯥꯏꯔꯦꯟ ꯁꯝꯕꯨꯡꯒꯤ ꯇ꯭ꯔꯦꯅꯤꯡ 5ꯅꯤ ꯆꯠꯊꯔꯤꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯈꯪꯍꯧꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯇꯨꯡꯗ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯏꯆꯥꯒꯤ ꯃꯤꯡ ꯍꯥꯏꯔꯒ ꯑꯩ ꯁꯥꯐꯝ ꯑꯣꯡꯕꯤ ꯕꯕꯤꯇꯥ ꯁꯤꯗ ꯄꯥꯡꯊꯣꯛꯏꯕ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯈꯪꯅꯅꯕ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯩꯒꯤ ꯃꯤꯡ ꯀꯣꯟꯊꯧꯖꯝ ꯑꯣꯡꯕꯤ ꯏꯅꯥꯎꯇꯣꯝꯕꯤ ꯂꯩꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯅꯥꯠꯀꯤ ꯑꯣꯏꯅ ꯃꯩꯇꯩ ꯑꯃꯅ ꯆꯠꯀꯗꯕ ꯊꯧꯔꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯂꯦꯡꯕꯤꯔꯛꯇꯨꯅ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯕ ꯁꯤ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯏꯁꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯂꯥꯏꯔꯦꯟꯖꯝ ꯅꯤꯉꯣꯜ ꯃꯥꯏꯕꯝ ꯑꯣꯡꯕꯤ
ꯄꯥꯟꯊꯣꯏ ꯂꯩꯃ ꯀꯧꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯇꯧꯕ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯇꯧꯔꯒꯦꯅ ꯈꯜꯂꯛꯄꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯐꯦꯠꯇ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯔꯕ ꯂꯤꯛꯂꯝ ꯑꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯅ ꯅꯥꯊꯩꯕꯒꯨꯝꯕ ꯑꯃ ꯎꯔꯛꯄꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯝꯅ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤ ꯀꯥꯏꯊꯔꯛꯇꯨꯅ ꯇꯣꯛꯄꯗ ꯅꯠꯇ꯭ꯔ ꯄꯨꯔꯥ ꯃꯨꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯒꯅꯤ ꯋꯥꯈꯟꯕꯗꯒꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯣꯠ ꯃꯦꯝꯕꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝꯁꯤ ꯊꯥꯡꯒꯠꯆꯔꯦ ꯍꯥꯏꯔꯒ ꯑꯩꯍꯥꯛꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯩꯇꯕ ꯁꯖꯤꯕꯨ ꯊꯥ ꯍꯥꯏꯕꯁꯤꯗꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯈꯥ ꯆꯠꯊꯁꯤꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯇꯁꯦꯡꯅ ꯈꯟꯖꯕꯗꯤ ꯂꯩꯖꯩ ꯇ꯭ꯔꯦꯅꯤꯡꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅ ꯑꯉꯛꯄ ꯐꯪꯅ ꯑꯩꯈꯣꯏꯅ ꯁꯧꯒꯠꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯅꯥꯃꯍꯤ ꯍꯥꯏꯕꯁꯦ ꯂꯥꯏꯅꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯁꯨꯝ ꯑꯩꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯕ ꯑꯩꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯈꯛ ꯊꯧꯅꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯂꯕ ꯂꯥꯏ ꯅꯠꯇꯦ ꯂꯥꯏꯅꯤꯡ ꯅꯠꯇ꯭ꯔꯦ ꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯅꯩꯅꯔꯛꯄꯗ ꯍ꯭ꯌꯨꯃꯦꯟ ꯐꯤꯅꯣꯃꯤꯅꯟꯗ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯀꯥꯜꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ ꯁꯅꯥꯃꯍꯤ ꯁ꯭ꯇꯗꯤ ꯁꯦꯟꯇꯔ ꯍꯥꯡꯈ꯭ꯔꯦ ꯃꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯁꯦꯂꯦꯕꯁ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ ꯑꯦꯀꯥꯗꯃꯤꯛ ꯀꯥꯎꯟꯁꯤꯜꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑꯀꯥꯟꯗ ꯀ꯭ꯂꯥꯁ ꯍꯧꯒꯗꯣꯔꯦ ꯊꯋꯥꯏ ꯌꯥꯎꯕ ꯇꯨꯡꯒꯤ ꯁꯥꯟꯅ ꯌꯦꯡꯕ ꯈꯔꯗꯤ ꯑꯔꯤꯕꯁꯤꯡꯁꯦ ꯍꯟꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯁꯤ ꯁꯅꯥ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯂꯥꯏꯅꯤꯡ ꯏꯅꯥꯠꯀꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯩꯈꯣꯏꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯌꯥꯝ ꯈꯪꯅ ꯌꯥꯝ ꯊꯤꯖꯤꯜꯂꯒ ꯃꯗꯩꯗꯨꯗ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯃꯗꯨ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯅ ꯆꯠꯄ ꯌꯥꯒꯗꯧꯕ ꯑꯩꯈꯣꯏꯅ ꯂꯤꯛꯂꯝꯗꯨꯗ ꯄꯨꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯝ ꯁꯥꯃꯤꯟꯅꯁꯤ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯁꯔꯨꯛꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯃꯤꯠ 5ꯅꯤ ꯄꯥꯡꯊꯣꯛꯏꯁꯤ ꯃꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯅꯁꯨ ꯑꯉꯝꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯁꯧꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯩ ꯄ꯭ꯔꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯍꯤ 3,000ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯦ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯁꯥꯈꯤꯁꯤ ꯇꯧꯕ ꯌꯥꯔꯕ꯭ꯔꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯧꯕ ꯌꯥꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ 2,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯧꯖꯤꯛ ꯍꯨꯟꯗꯣꯛꯑꯗꯧꯕꯅꯤ ꯀꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯊꯤꯖꯤꯟꯕ ꯃꯌꯥꯝꯅ ꯈꯛꯇꯅꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯒꯣꯜ ꯀꯥꯡꯖꯩꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯆꯍꯤ 5 ꯍꯦꯟꯅ ꯑꯩꯈꯣꯏ ꯂꯤꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯅꯤ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ